Meekhalda maipaklaba Meehut anina Meetei Meitei Phurup ase kannabagidamak constitution ki oiba Ngaklou ama Pinaba Hotnabada Achouba Thoudang louhaningi haina Manipur Youth League MAYOL President Asem Prince na TOMTV da phongdorakli. Taragadipan suban Lok Sabha Meekhal ge inner amasung outer Manipur parliamentary constituency da maipaklaba Meehut singda youth ama oida Manipur gi damak kadi thabak thauram sing paikat haningi haibigi matangda TOMTV ki staff reporter Lakshmi Kongkham amasung video journalist ibung Laishamga akhanana unaba amada wafam asi phongdokladuna mahakna makha chana hai Meekhal mamangda phongdokhiba wafam sing ado Meekhal maipaklaba matungda chap chana thabak to onthorakani haibigi thajaba lei Meehut sing asina iraipak iramdam asida thengnariba awaba khudong chadaba sing ase kokhanaba miyamgi apamba matung ina thabak pangthorakani haiba chap chana thajai Maru oina chahi helaba irang asigi waroishin athubu matamda puraknaba mathau taba khongthang lokothaningi logi wangmada changsilakhiba legal immigrant singna demographic imbalance ama thokhantuna mahoksagi khalda chaun akaiba pire masidagi ngakthoknabagi tamak lamdam asida NRC chana halaga legal immigrant sing masak khangdoktuna masagi maramda halankinaba honabiu hainasu Asem Prince na makachana phundokhe Amaromda anauba awonba Manipur amagidamak Meekhal gi kanglon chumthokpa mathau tai haiba wakhalonda Manipur Youth League MAYOL na election ga mari lainana tha ama chuna chatharakiba campaign ado khara makhaidi mai pakle haibase ngasigi result asida uba fangle MAYOL na lamdam asigi tampaki mafam singda Meekhal da senja thumja tawduna free and fair oina election pangthokna miyam awareness kaya pikibane ngasi haidok liba election gi fal asina Manipur gi miyamna awonba amadi pami haiba mayek singna takne hainaso Asem Prince na makachana Manipur ki leiriba yam alarming oiba situation asida naha moina thamjaning base Meehut sing asina miyam gi oiba ihul khangna irepa iramdam gi thengnari ngasi gi samesya ngasi gi awana tariba yamna aruba conflict amasu thengnaron leiriba asida hena mieng changa kanda aikoi gi ngasi gi Manipur asida thengnari ba waba sing ngasi gi warushin ma propinaba aina appeal tawjage loinana ngasi aikoi thengnari ba ongoing crisis asi yamna luba amadi Manipur ji khamthing me pal tangakpa yengwi me khuni makta puthabanga tangarakpa yamna sumja sanbe khunai mo irakpanina aikoi yamna akoi miyam khupna haiba tare yam wakal taminaba amadi luchingba sing asina miyam gi hulkhangna thabak tobirakpa loinana Manipur gi yellow Phurup si constitutionally kanba yaba amadi masina constitutionally piba Ngaklou mo oiriba SC demand se masi akoi recommendation thabirakanda hena maipakna yellow Phurup oiriba Meetei akoi si ST lista chalanaba masi gi move ama tobinaba appeal tawjage loinana ani subada demographic imbalance ama laktuna ngasi gi aikoi gi leiriba Manipur gi akoi khal kairi basi imbalance asi aikoi NRC updation ama athubada paikhat pirakanda hairiba illegal immigrants sing ase mitomyan sa sing changchaliba sing ase masim basa khangdoga athu matamda deport tawbikibinabagi madu masu akoi set up tohningbagi apam leijai loinana aikoi ngasi thengnariba crisis ase nongmagi aikoi gi India gi geopolitics ki narrative ama yam make singna aikoi naha sing urakpa amaju miyam da khangpana maram urakanda hairiba India gi geopolitics asida aikoi gi luchingba singna national level amadi international level da hairiba Manipur gi situation asa masi yam afava position ama situation asi yam alarming oibanina masi ko oiba position ama geopolitics asida lepnabagi madugi oiba sapcha fire ama lehungnaba honabirakani thajai mati honaudaba targadi ngasi aikoi Manipur da leiriba yellow Phurup khudimba tumnamut khigani habigi chingnaba lei